Erang na awaba nanglaba Manipur da Prime Minister lakpinaba civil society organization singna pisilakhiba request kaya mahaki maikaidagi kayarak haijakhrabasu Prime Minister na Manipur da Chattriba si Karigino Khangde haina Manipur gi hannagi Governor Anusuiya Uikey na angakpa phongdokhre the print apiba interview amada Manipur gi hannagi Governor na phongdokhibada Manipur gi miyam na Prime Minister laknaba kayarak haijakhibaga matung inna mahaki maikaidagi su Prime Minister office ta hanjin khanghanki adum oinamak Prime Minister na lakhitaba si kari maram gino haiba khangde haina phongdorakli nakal amaronda Congress ki luchingba Jairam Ramesh na Manipur gi part time oina lairiba Governor fail oiraba Chief Minister amadi amuka hena fail oiraba Union Home Minister nataba ama miyamgi mathau tai Haukiba July 13 dagi ngasi faoda Manipur gi chap chaba Governor ama laitri hairaduna hauzik oiriba Governor asi ayama matamda Assam da lairi haina phongdorakli